Nomanini Mamanga, Naran Sainada Ladyba, IRB outpost Amakakta, Cookie terrorists in the attack Chatar Pudagi, CRP personnel Ani Laikidaba Amasung Atopa Karana Sokiba Adugi Matanga, social media Amasung, national media sing the Cookie terrorists in the Indiagi Central Force Wediba CRP, hardly hide no Wawa Launaki. Masiga ikan Canada and Nasisina Amuk, Kumbi Haidibama from Masida, Central Force in Ikan Kangan Stansel Laga, combing operation Toxinduna, Khungakpa Singi Gari Amasung Posay Polam Sing, Kara Pagat Pagi Matanga, Irang Asoba Matokre. Social media si, Hausi, Thoudok Asina Amuk Musai Side. Mayapum Namakpu and over video of the Ramada, Amukahana Taram Nokjuri, video Sida, Ikogilam the Manipur Sida, Narang Hand the King a sea Fawda, Thorakliba Thoudok Sing Asiki Matanga. Kara amuk naina binasi. Hauzik oirakliba fibam thokliba Thoudok sing asi kari oiribano haibadudi video si loiraba matungda adom yuwakalon oibiyu. Mamangi sahi May 3 dagi Manipur hairiba lamdam asida nakal ani gi oina thorakliba irang asida Thoudok kaya ama thokre. Hairiba Thoudok sing aduda cookie singi site ki oiba taragadi national media amasung lairiba social media ki platform sing asida wa laun hektama adumak sai. Adubu maitay singi oina di asukuiba matam asi Aikogi oiba information sin namsin duna thambi haiduna aikoina aduki matik yamna warugduna lakibani. Masigumlaba thawong asi amurak anirak ki oiba wafam nate asuk kuina leirakliba irang asida karigumba cookiesing na victim oiba taragadi maitay asi directly panba aduga karigumba maitay sing na victim oiba taragadi evidence kaya ama leiragasu cookiesing na tawbuni haiba wafam supan pande haibasgi matang asida national media sing na irakliba article aduda thamoi penadana leiriba kaya amani. Adubu masipum na maasi layna sahi phazil lakadorba tanja asida ikang kangaudana cookie terrorists in attack chatarakpada naran sainagi IRB posta makoina bomb kapsinduna langsinduna attack torokpa matamda Central Reserve Force oiriba CRPF ki personnel ani laikidaba amasung atopa kaya ama tamtina sokibagi Thoudok amakak laki. Masidagidi India gi oina leiriba national media singna cookie terrorists na attack chatabada CRPF ki personnel sing sire India ki oiba reserve force sing asigi personnel sing sire haiba wafam asi India sin batungna wa launa sai khairaki. Masigi Thoudok asina maram oiduna irang asi hek haurakpadagi cookie singi lusingba oiriba cookie NP kochu ITL masigumlaba lupsing asina cookie hairiba furup amasung makogi leiriba force sing asidi India ki against the thabak tawdabani India ki yanabani maitay sing ni India ki against the leiriba haiba narrative asi kanna sagatuna makogi oiba tonganba image ama putoktuna lakiba adu matang asida kaitharakpagi mami uki. Masida fawba makoi hanba laikide evidence amasung fake kaya ama leiraba matungda cookie terrorist singna chatharakpa attack da CRP sing sire haiba wafam asi khangna makoina aranba propaganda kaya ama chalaiduna karisu khangjadaba miyoi singi wakhallonda chathakriba attack adu maitainani haina convince tawnabagi damakta brainwash tawnabagi damakta yamna kanna honaki. Pressure kaya ama pisinduna Northeast ki sangnai news channel amada fawba chatharakiba attack adu cookie terrorist singna tawba nate masakang daba miscreant singna tawbani haiba wafam asida ontokhankibagi Thoudoksu leiribani. Cookie terrorist ki maikaidagi chatharakiba attack da CRPF ki personnel sing sibagi damakta mafam aduda leiriba cookie cool singda bulletproof kari kaya amaga mapung fana training piraba afaba kusu khulai pairaba security personnel kaya amaga sangsin kiba adudadi Tingi haiduna kahene action tawba ukide yotek thangter barrel ama ani faduna adumak loisin ki. Thoudok asi ikui hogdana mainland India gi oiba mafam kaya amada cookie terrorist sing Central Reserve Force sing hat pa hore haiba wafam sing asi tapna sandoraklingai nomanini fawba sudri tanja asida ikang hogdana Kumbi hairiba mafam asida Central Force sing sangsillaktuna Khungakpa singi gari amasung makogi posai sing phai haibagi damakta hauji yamna chawba irang ama thokre. Ngasi thokriba Thoudok aduda India gi lakliba Central Force sing aduna maitai singi mathakta chathakhiba thawong adudi action film ga pangkak oikre. Ngasi Kumbida Khungakliba isa sing sokpa yaroi makogi posai sing bukhiba yaroi haiduna nungmai round kaya ama kaplabasu force kaya ama tawrobasu siba kidana ima singna thoktuna thengnakiba adu lamdam asigi ima singni lan hek hobudagi ngasi fawbuda masa amatada khudong thiba tarakpa matamda atatai oina intokhiba amata leite. Thawna faraba ima sing amasung lamdam asigi miyoi kaya amana mafam aduda changsinduna yawsinbadagi irang adudi santi porakre loisin manaikre. Adubu Thoudok asina maram oiduna hauzik social media platform sing amasung leiriba India ki miyam singna ugadaba mafam asida
Ngasigi Thoudok adugi video footage amasung leiriba fibam aduna loinamak wai saire. Masina maram oiduna nongmanini mamangda Kuki terrorist singi attack ta Manipur hairiba mafam asida Central Forcing sire haiba pau adu tamna sandorakliba asida madugi mohota ngasi dekidi Manipur da ngasi thokiba Thoudok adugi video footage amasung pawdam singna amuk wai sai hore. Nahan Senada Kuki terrorist singi attack ta Central Forcing secret makoina tawbani haibasi khangna hauzik Kuki amasung makoigi leiriba maruoiba loop singi maikaidagi Irang asi hek hawrukpadagi makoina sagatuna lakliba narrative makoina victim card sanaba yanabagidamagta mateng fangnabagidamagta honaduna semgalakliba image madudi Kuki singdi India gi leiriba Central Force amasung India gi oiba larmi singda kaidonungda khutharoi makoidi India gi yeknaba natte India gi yeknariba asidi maitaini haiba narrative asi adumak sagatnabagidamagta haujiksu lepa leitan honari masigumlaba tanja asida ngasi thokriba Thoudok aduna makoigi oina Sagatcharamba image aduda kaitharakpa adu khumjinnabagidamagta yamna kanna hotnabagi mamiri adumak ubu fangle ngasi Manipur da thokliba irang asi hek hawrukpadagina hojik faubagi journey asida Central Force ki maikaidagi misang mikai nai haiba wafam si adumak fongdoknaduna lakli adubu ngasi hangjaningliba wafam di ngarang nahan naran senada satharkiba attack aduda Central Forcing secret madugidamagta combing operation chathaba matamda thoidokna action tawkibasu ude Aduga madugi tayonabada ngarang nahan hawkiba matam khara asida irangsu karisu laikidaba Kumbi hairiba mafam asida ikang haudana Central Forcing asina changsiluktuna force kaya ama sijinnaduna faaba punba amasung irang kamdawna thohalaglibano Manipur da leiriba State Forcing bu oigira natragana India ki oina leiriba Central Security Forcing asibu oigira makoi asi kanagumba lusingba amagi makhada makoi ki order da chatpani Isam samba karisu nattaba miyoi amana tawbiyu haibada tawgadaba natte matam khara bot leibadagi nongmai kamnaba su lepure amuksu bot yoksilakpa amasung bot loisilakpa sidagi nongmai kamnaba su mafam kaya amada amuksu haurakli aduga hauzik leiriba fibam asidasu tasengna irang asi loisilage haiduna misang mikai naidana nakal animakta crackdown tawduna loisinbasu leite aduga lan asi tawribani haiduna mafung fana thadok handuna thengnahanbasu leite Nakal amada kut punsinduna lan thengnahanbagi maong asidi ngasi fawba ikoina adumak uri Kuki gi maitai gi manadaba wafam ama haiba taragadi hauji Manipur da leiriba irang asida Kuki singi oinadi ground da leiriba lanmi sing amasung social media da propaganda salaiduna national media amasung international media gi attention launubagi damakta honariba kangbu sing asiga marakta aduma kusamnaduna chatpinai Amana amagi mathakta aikoidi khulai paibani landi aikoina thengnabani nakoidi kaisu natte haiba natragana amanasu malemgi miyamda aikoina propaganda yahollibani aikoigi oiba funding asi aikoina poraklibani haiduna mingsat munabagi imalai baksidi khoina khakta nungsibani haiduna munabagi oiba thawong adudi thokpu ude